ꯐꯝꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯍꯤꯞꯇꯕꯤꯌꯨ ꯃꯦꯗꯤꯁꯟꯕꯤꯌꯨ ꯃꯊꯪꯒꯤ ꯃꯤꯅꯤꯠ 5 ꯑꯁꯤꯗ ꯑꯗꯣꯝ ꯐꯤꯛꯁ ꯇꯧꯒꯗꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯦꯐꯔꯠ ꯄꯤꯕꯤꯒꯅꯨ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯤꯒꯅꯨ ꯂꯦꯞꯇꯪ ꯂꯦꯞꯄꯤꯌꯨ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯇꯞꯅ ꯍꯣꯟꯖꯤꯟꯕꯤꯌꯨ ꯌꯥꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯌꯨ ꯍꯣꯟꯖꯜꯂꯤꯕ ꯁꯣꯔ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯌꯨ ꯑꯃꯨꯛꯀ inhale ꯍꯣꯟꯗꯣꯛꯄꯤꯈꯣ ꯑꯗꯣꯝꯒꯤ ꯊꯕꯥꯛ ꯑꯗꯨ ꯄꯦꯠꯊꯍꯟꯕꯤꯌꯨ ꯊꯥꯗꯕꯤꯌꯨ ꯑꯃꯨꯛꯇꯪꯒ ꯆꯤꯡꯁꯤꯟꯕꯤꯌꯨ ꯍꯣꯟꯗꯣꯛꯄꯤꯈꯣ ꯍꯣꯟꯖꯟꯕꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯑꯃꯇ ꯇꯧꯕꯤꯒꯅꯨ ꯑꯗꯣꯝꯅ ꯍꯣꯟꯗꯣꯛꯏꯕ ꯁꯣꯔ ꯑꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯡꯗꯍꯟꯕꯤꯈꯣ ꯑꯗꯣꯝꯅ ꯃꯤꯠ ꯎꯏꯁꯤꯜꯂꯤꯕ ꯑꯗꯨꯗ ꯑꯗꯣꯝꯒꯤ ꯑꯥꯏꯕꯣꯜ ꯑꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯄꯤꯗꯨꯅ ꯍꯦꯟꯅ ꯄꯣꯊꯥꯍꯟꯕꯤꯌꯨ ꯐꯣꯀꯁ ꯇꯧꯕ ꯅꯠꯇꯦ ꯏꯃꯦꯖꯤꯟ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯠꯀꯤ ꯃꯔꯨꯝ ꯑꯗꯨꯗ ꯍꯦꯟꯅ ꯂꯨꯝꯊꯍꯟꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯜꯂꯛꯄ ꯇꯥꯔꯒꯁꯨ ꯃꯈꯣꯏꯗ ꯈꯟꯖꯤꯟꯕꯤꯒꯅꯨ ꯐꯣꯂꯣ ꯇꯧꯕꯤꯒꯅꯨ ꯈꯗꯥꯡ ꯊꯥꯗꯕꯤꯌꯨ ꯂꯩ ꯑꯗꯨ ꯂꯨꯝꯊꯍꯟꯕꯤꯈꯣ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯂꯦꯡꯖꯨꯝ ꯊꯥꯗꯕꯤꯈꯣ ꯃꯨꯛꯁꯟꯕꯤꯒꯅꯨ ꯄꯥꯝꯕꯣꯝ ꯂꯨꯝꯊꯍꯟꯕꯤꯌꯨ ꯒ꯭ꯔꯦꯚꯤꯇꯤ ꯑꯁꯤꯅ ꯂꯨꯝꯊꯔꯛꯏꯕ ꯑꯗꯨ ꯃꯥꯂꯦꯝ ꯑꯁꯤꯅ ꯆꯤꯡꯊꯔꯛꯏꯕ ꯑꯁꯤꯗ ꯆꯠꯊꯍꯟꯕꯤꯌꯨ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯣꯝ ꯇꯨꯝꯊꯅꯕ ꯇ꯭ꯔꯥꯏ ꯇꯧꯔꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯍꯧꯍꯜꯂꯤꯕꯅꯤ ꯂꯦꯡꯗꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯁꯣꯛꯆꯟꯗꯅ ꯇꯨꯃꯤꯟꯅ ꯑꯦꯐꯔꯠ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯇꯞꯅ ꯆꯤꯡꯁꯤꯟꯕꯤꯌꯨ ꯍꯣꯜ ꯑꯃ ꯑꯅꯤ ꯑꯗꯨꯒ ꯁꯥꯡꯅ ꯁꯣꯔ ꯍꯣꯟꯗꯣꯛꯄꯤꯈꯣ ꯑꯃꯨꯛꯀ ꯇꯧꯁꯤ ꯁꯣꯔ ꯆꯤꯡꯁꯤꯟꯕꯤꯌꯨ ꯍꯣꯜ ꯑꯗꯨꯒ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯈꯣ ꯐꯥꯎꯕꯤꯌꯨ ꯑꯗꯣꯝꯒꯤ ꯅꯪꯒꯜ ꯑꯗꯨ ꯍꯦꯟꯅ ꯌꯥꯡꯂꯛꯂꯤꯕ ꯇꯦꯟꯁꯟ ꯍꯟꯊꯔꯛꯂꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯂꯤ ꯃꯌꯦꯛ ꯁꯦꯡꯅ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯑꯔꯩꯕ ꯃꯈꯩ ꯍꯣꯟꯗꯣꯛꯄꯤꯈꯣ ꯍꯣꯔꯦꯟ ꯉꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯣꯝꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ
ꯈꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯋꯥꯈꯜ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤꯕꯗꯨ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯂꯦꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯤꯅꯤ ꯔꯤꯁꯦꯠ ꯃꯀꯣꯛꯇꯒꯤ ꯍꯧꯍꯜꯂꯤꯕ ꯑꯗꯣꯝꯒꯤ ꯑꯦꯅꯔꯖꯤ ꯐꯥꯖꯟꯍꯟꯗ꯭ꯔꯤꯕ ꯃꯤꯠ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯔꯒꯅꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯐꯥꯎꯔꯤꯕ ꯋꯥꯈꯜꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯤꯕ ꯐꯣꯀꯁ ꯍꯦꯟꯒꯠꯍꯜꯂꯤꯕ ꯍꯛꯆꯥꯡꯗ ꯑꯦꯅꯔꯖꯥꯏꯖ ꯇꯧꯔꯤꯕ ꯑꯁꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯆꯠꯅꯕꯒꯤꯗꯃꯛ ꯋꯥꯟ ꯄꯔꯐꯣꯔꯃꯦꯟꯁ ꯑꯣꯗꯤꯠꯀꯤꯗꯃꯛ ꯀꯅꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒꯁꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯃꯦꯝꯕꯔꯁꯤꯞ ꯍꯧꯖꯤꯛ ꯂꯥꯏꯚ ꯑꯣꯏꯔꯦ ꯀꯣꯔ ꯂꯥꯏꯕ꯭ꯔꯦꯔꯤꯗꯅ 5 ꯃꯤꯅꯠꯇꯒꯤꯅ 20 ꯃꯤꯅꯠ ꯐꯥꯎꯕꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁ ꯀꯌꯥ ꯑꯃ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯑꯗꯣꯝꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛ ꯑꯦꯅꯤ ꯇꯥꯏꯝ ꯌꯨꯁ ꯇꯧꯅꯕꯒꯤ ꯑꯗꯨꯒꯁꯨ ꯂꯣꯏꯅꯅ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟꯗꯦꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗꯗꯤ ꯑꯩꯈꯣꯏꯒꯤ DT ꯅꯥꯏꯠꯂꯤ ꯔꯤꯁꯦꯠ ꯍꯥꯏꯅ ꯂꯥꯏꯚ ꯃꯦꯗꯤꯇꯦꯁꯟ ꯁꯦꯁꯟ Monday, Wednesday, Friday recording session adu maduda yarukani adugasu loinana mamangda core yauba adugasu amuk aikoigi 30 to 90 minute deep reshape thamada amuk adongi damukta semakani aduna join tokshan biru connect tokshan biru performance maintain toroga adongi performance high performer mo ina bagidamuk